chieftainship muthalu haiba wakat yengsenna bakhangankre hari Meeoi Tribe Union MMTU Manipur ge President na hawkiba November 9 da Manipur ge Governor da pisinkiba memorandum da The Manipur Hill Areas Acquisition of Chiefs Rights Act 1967 and the abolition of the unconstitutional hereditary chieftainship haiba wafam adugi matangda mathau taba thabak lokhalu haina Manipur government ge additional secretary home na Manipur government ge secretary land resources amasung director TAN Hills da khanghankre hari JJ Mission Manipur di senja thumja kya lairam lai wakat tara mapal lakhre department ge official mari action lokot pa hwkhre hari yumthong khuding da toti ising pithakane haibagi pandam da government hodok liba jal jiban mission asida picture abasu Manipur de mission asida senja thumja kya lairam lai Union Minister of State for Jal Shakti B Soman na pikiba pakhum matungina Manipur da jal jiban mission gi matangda wakat tara mapal lakhre department ge official mari gi mathakta action lokot pa hwkhre hari haujuk Fawda Jaljiban Mission ki matangda Manipur gi oina laknaba wakat asi taramapanni masigi mathakta mission asida state asigi PhD Public Health Engineering Department ki official mari gi mathakta action lokhatpa hawkhre thabak singa sipai khaliba contractor kuntramapan gi mathakta su action lokhatkre hana Union State Minister Bakhum piri B Somarana House thamkiba mahaki warol da hai data report ki matungda leba asigi apunba state amasung Union Territory kuntragani thoida Jaljiban Mission ki matangda punna wakat lising tara taret ka subna kuntra tarok media report su moto cognizance miyam gi mihut ki reference amasung portal gi khuthang da phangki haidi wakat singa simaroina Jaljiban Mission paikhat pada sel thum gi asoiba amasung thabak subada quality maintain tawdabaga mari leinana ne state amasung union territory singna piba report ki matungina punna department gi official satru ka kunma thogi mathakta action lokhatkre hari masigi mathakta contractor samapan hofumapan amasung third party inspection agency samaga yankhai humdo gi mathakta action lokhatkre haina minister na house da thamki report adugi matungina Uttar Pradesh na khwaidagi masing yamna sada marphu mari gi wakat lakhe hariba wakat singa se senja thumja ka mari leinana amasung thabak subada quality maintain tawdabagi ne state asi khakta da punna wakat lising taramari ga chani homphu mari lakhe masigi manungda case yankhani thogi matangda inquiry chathare department ge official samaga humdra ma thoi senaba case samri ga kuntra mari ge action lokhatkre aduga contractor samaga kun amasung TPIA samaga nipuhumdo gi mathakta su action lokhatkre haina Union State Minister Jal Shakti Samanana House thamke MLA hwkhre kukira Thadou miyam khangna sengdokadabani haina TIM na phongdorakre Thadou Action MLA hwkhre kibgena Thadou ge identity na thairaga kuki ge agenda da sogatpagi thawong ase Thadou NP Manipur na akana mongda condemn tawi haina loop asigi joint secretary Mangau Thadou na thadorokpa cherol aman haide mahana kuki NP Manipur ge General Assembly gi mifam mahake khunda mahana yumbu oiduna pangthoki mahang masamak na Thadou miyam gi interest ku na thairaga kuki supremacy singda oina hena naksinaba honaba thawong ngasi Thadou singbu thausadabani haina cherol aduna makha tare hwkhre kibgena si Thadou tribe ki meeoi ama oibata natana henbung khungi sipsu oidiba mahakna kuki supremacist politics yaukhatpa galonana tongan ba phurup oidiba Thadou amasung kuki animak oina uhannaba mahano honare masi mahaki mabuksa sengdabani amasung miyamda samamnaba thohannaba senbani amasung thawong adu yabu ngamloi haina serol aduna haide MLA asigi thawong se masagi integrity leitaba phirep leijadaba amasung masagi sapchaba saktam leigadaba mioi amana tawgadaba thabakne mahak masagi khudong chaba khara phangnabagi damak masagi masak hongdo hongjin tawbani haide mahana sathariba thawong se yenglaga Thadou NP Manipur na MLA hwkhre kibgen sagot patokle amasung mahaki political amasung wakhalon adu Thadou miyam gi interest na te hana phongdokre maha masa asi Thadou ra natraga kuki ra haibdu MLA hwkhre kibgen miyam khangna mayek sengna sengdokadabane phurup ani amatagumna uhannaba honaba si yabu ngamloi amasung miyambu lana lamjungbane mahang masana kumja 2003 gi any kuki tribe ki makhada kuki ne haijaba tarbadi mahana ST reserve Sita Mikhal Thengnabada Pairiba Thadou tribe certificate adu surrender tawgadabane Thadou phuruk ki meoi khudimakna Thadou singi mapangal sonthagadaba thabak tawroidabane Manipur miyamna MLA hwkhre kibgen gi masagi political agenda ga Thadou phuruk ka punna udana ba khanghalakle
Zero na makata na hai MLA Paulilan Hawkib amasung MLA Hawkholet Kibgen asi Kuki supremacist politician ni haina maral siraduna Kuki militant group singa kusam naraga thabak tauri makoya nimakna identity politics amasung Kuki singi tokhai balengak tanu na bagi ihauda mateng pangsile nakalamronda MLA ama oina Manipur da government semba matamda minister na traga deputy chief minister oina ba manglan su mangli haina maral sirakle Uniform da lairiba singna miyam ga mari fahangadabani haina DIG na phongdokre Lebak miyam bungak seliba uniform da lairiba singna miyam ga mari fahangadabani haina CRPF Manipur range ki DIG Huidrom Premjit meitena phongdokre wafamasi Premjit na ngarang Imphal gi Langwal da laiba CRPF ki samaga marphumapan suba battalion na senduna makoi gi civic action program ki manung channa educated unemployed youth committee amadi LCP League of Kelo Patriots hwkhre ningthem pukri mapanda pisakon amadi sewing machin sing khusinabagi thoramda phongdokhibane ngarang Imphal gi palace compound leba Manipur State Kala Academy gi hall da pangthokiba thoram aduda battalion asigi commandant Prasan Sahu SSB gi Hopunipan suba battalion gi commandant Rajesh Kumar Gupta yauna atai CRPF officer sing amadi Jawan sing su saruk yakhe thoram asida Huidrom Premjit meitena hai CRPF unit amada company mari dagina tare phawlai company amada sahi khudini lupa lakh amamam civic action program gi damak kaithokuna miyang ba totna tinaduna mateng pangmagi thaba ase adamak lokhalaga lakli haide CRPF na civic action program asigi makhada lamdam asigi tongan ba laikai khul singda mafamdugi club ka tanaraga miyang gi mateng kayap tawduna lakle masida natana laikai khul adugi miyang gi mathau taba mateng su pangna bahone loinana mahai masing di hairaga thabak fangdana laiba naha singna CRPF ta sangba pamlabade madugi lambi su yatli ngarangi asisu masing manung chana mahai masing hairaga su thabak fangdana laiba naha sing committee ama oiriba educated and employed youth committee amadi hwkhre ningthem pukri mapanda laiba League of Kelo Patriots ani asida phisakon amadi sewing machine sing asi pibani haina Premjit na makhata na phongdokhe Ranchi da Meeoi ama kaptuna halamle Jharkhand gi Ranchi district ta sahi kunga manga suraba Meeoi ama nongmaina kaptuna halamle haina police na ngarang phongdorakre Deputy Superintendent of Police Pramod Mishra na phongdokpagi matungina thawdo adu ngarang numida athengbada Durwa Police Station gi manung chana laiba CTO area da thokhibane laikhidraba Meeoi adu gi maming Arshad Ansari kawi haina phongdokladuna haike miyar asida senariba Meeoi sing adu masakhangbaga loinana makoi fana ba hujuk police na red sing chathare DSP na haike lanai nungai na dabadagi miyar asisa thaba oiramba yai thajade postmortem tawnabagi damak asiba haksang adu Ranchi gi Rajendra Institute of Medical Science da thakre hana sumahana phongdokle nakalamaramdana bus mai chakpada passenger ahum sire Uttar Pradesh ki Balarampur district ta ngarang nongalam dai bus ama mai chalakpadagi passenger ahum sikhibaga loinana atopa kungamari romna sokle haina police na phongdokre Balarampur gi Superintendent of Police Vikas Kumar na phongdokpagi matungina thawdo adu ngarang nongalam dai pung anirom tabada Phulwaria bypass manakta Balarampur Gonda road to thokibane mahana haiki bus adu ahan truck amaga thongai na bagaloinana matungda electric post amada thomjilaba matung mai chalakhibane thawdo adu da passenger ahum khudakta sikhibaga loinana atopa kungamari romna soki haina phongdokladuna SP na haike hauzik asok pataruk ki phibam luna leide haide bus adu Sonauli border dagi Delhi tamna satpagi lambida laibak thiba thawdo adu thokibane haina mahana makhata na phongdokhe Sen Khaibagi Phakiba ama police ta ambush tawbagi charge ta amuk phakre haide Imphal East District ki tongan ba government school amadi college sing the namduna sen khaibada senabani haiba maralda police na phakiba Meeoi ama special court NIA Imphal West da puthoklaba matung kumja 2004 da matamadugi superintendent of police Posangbam Dhan Kumar da ambush tawbada senai haina maral siraduna Bisnupur police na amuhana formal arrest tawkre haidi Lamphel police station ki team amada police custody matam loiraba matungda judicial custody remand PB na bahajaraduna court ta puthoraki Kulai Paiba Look Amagi, Masana Masabu Lance Corporate Hajaba, Konjengbam Chandra Kumar, Elias Bungsa, Elias Wangba, Elias Goroba, Sahinifu, Apopa Sarat Koba, Moirang Konjengbam Lekaidagi Meeoi Adu, Mahaki Police Custody Remand Matam Loiraduna, Kota, Narang Puturakuna Judicial Custody Remand PB Naba Hajakibane, Adu Moinama Kumja 2004 February Taramatuida, Numijumba Matung Bisnupurgi, Tongjao Rokta Matamadugi Superintendent of Police Posangbam, Dan Kumarda, Ambush Toduna Police Pars
person mari misam mari amasung AR person amasohan kiba thodok ka mari lenana court ki ayaba lawraga Chandra Kumar bu Bishnupur police station ki team na formal arrest tawkhibani haidi